IMG cadre mari loop asimakki cadre singna nongmeina kaptuna hatkhre ani nanthok hore urkhul headquarter da laiba wong tangkhul region gi office miyam na mai thakre kamjong district ki hongoi village junction da ngarang numidang athengwada national socialist council of nagalim eastern flank ki cadre mari nongmeina kaptuna hatkhre miyad adu loop asigi makok thongba lusingba singi yathang matung ina sathakibani haina NSN IN GPRN maral sirakli laikhidreba singadu di major sosipem phungsop surgeon major jaire basa surgeon banle alapia amasung surgeon thansomi wasini ngarang numidang pung mapal rom tabada thokkiba nongmai kapagi thodok aduda cadre ani na thoklaga chelakhi hiram asigi matangda GPRN eastern flank naga army gi lieutenant general A Ramana thadorok cherol man hai hongbai village junction da second lieutenant mathot mine luchingba kangbu amana satharkeba ambush da cadre mari sikhibagi thodok aduna lup asibu ningba ka hele laikhidraba cadre mari adu general headquarter Hebron force amasung atai naga lup singa loinena yeknabaga lamba pananaba mathau pangthoktuna laikhibani yeknabana kuki singbo boxi oina sizinarga pangthokpa lalongda laikhidraba cadre sing aduna naga gi lam ngak senaba thodang lodun lakhi mathau pangthokliba cadre sing aduna ngarang numidang pung 9 minute 30 rom tabada Indo Myanmar border da umangdagi u yanthaliba amadi atai aranba mawongda lalol itik sathariba thingnanaba hombai village phawraga kasung khulenda chatkibani lambi da makoina second lieutenant Starling ga thengnaduna yeknabaga punna lamba panabagi matangda kupna khana naineki matung tarakpada cadre sing adu kasung khulendagi halakpada CI khunau village ki mapada second lieutenant mathot mina numidang pung mapal tabada hongbai village junction mapada khamki makoi gi maraktagi miyoi kharana aikhoi masel amatani makha tana chalhanko hairakpa yauki adubo second lieutenant mathot mina hatlo haina order tawrakhibadu makoi ni haina phongdoki matawasumna cadre mari adubo minungsi yaudana mafam adumakta hatkhi adubo laibak thibadagi cadre ani na thoktuna chalaki asiguma makhalgi thong asi second lieutenant amagi order matung ina pangthokpa ngampham thokte collective leadership natraga khwaidagi awangba thaktagi pirakpa yathang matung ina sathakhiba thongni khangba ngamle amaromda GPRN general headquarter dagi thadorpa cherol man hai hongbai village tangarang mathongna pharaba lanmi laikhidabagi thong adu ningba kainingai ni miyoi sing adu kaptuna hatnanaba general headquarter dagi yathang pikhiba leite leibaki luraba tanpham sida naga fraction natraga group amata khut thanaba khanghan kiba leite laibak thiba thodok adu matau kamdongna thokibano haiba chapchana khangdoknaba investigation chathaba haure hairi jeraksida NSN gi cadre mari hatkibaga mari leinana urkhul district ta khoisaunaraba miyamna wong tangkhul region gi office mai thadokkhre hairi